Arambai News Guwahati da Manipuri Pao tabiribasingbu ihan hanbamaktada Chingangbam Sujitraranina khurumjari hojik ngasigi samlakpa maruba pausing lobirasi. Assam da hokiba pung kunmari asida nauna COVID-19 gi anoba positive case lising amaga chatruk marphu phangkibaga loidana apunba confirm case masing lising kuntaruk ka chatret humbudrani thoi sukre. Chamapan ga kuntrani pan na discharge tawbuga loidana apunba discharge tawkibagi masing lising tarani pan supna kuntra humdoi sukre. Lising nipan ga chatruk humbudrani thoina active oiri leikidabagi masing humpumari sukre. Ngarang ahinga thengbada positive oikiba case lising amaga chatruk marfu asigi manungda Guwahati dagi chongaga humbudra yauri, Jorhat dagi chamaga humputaret amadi Kasardagi chamaga yankaimapan yauri. Assamda Guwahati gi mathangda COVID ki community transmission oirakpa yabagi chang yamnamak wangliba se Jorhat district amadi Kasar district ne. GMC Hospital gi nauna hangkiba Cancer Hospital da anoba COVID lab ama ngasi hangdokre. Lab asida COVID ki test khudimak tauragani haide. Bagzan gi mai mutpadi lairedana amukka hanna ngasi chaklakre. BZR 05 oil rikta ngasi pokhairaktuna mapan leibak haibadi Singapore dagi lakpa ALER expert ahum mai muthatnaba hotnaringai khanghodana pokhairakpadagi asoga pandangkre. Mai khud amadi khong da sokhi amadi asokpasing khudakta Dibugarda puduna mafam asigi nursing home Asta Hospital da admit tokhi. Makoi hojik khudong thiningai oidre hairi. Chairagasida NHPC gi Lower Subansri Hydroelectric Project ki powerhouse ki guard wall nongkana chubadagi ningkhairakpagi pau amasu lakli. Assam gi ichaw gi phibam ngasisu adumak kiningai oiri handaki ichaw asida sibagi masing marfutaret sukre. State asigi district kunmari gi miyoi lak kunmari hena ichaw gi awaba mayoknari. Handaki ichaw asina khwaidagi sokliba si state asigi nongchup thangba sarukta leiba district singdani maruaina Golpara, Barpeta, Morigao, Dhubri amadi South Salmara district singdani. Kaziranga National Park ki saruk chada marfutaradi ngasisu isingda lupli. Park asigi gandar tarani thoi yauna sa chamaga kun ichaw asida leikidre. Panbayai Manasamadi Orang National Park Pobitora amasung Tinsukia Wildlife Sanctuary su ichaw gi chaitheng phangba horakre. Handaki ichaw asina state asigi turel gi leipan chani supna mari amadi thong chamaga humbudra mari su amangata thokhankrabani. Assam Natana Meghalaya gi West Garo Hills ki khungang khaya ising thumbaga loinana Tripura amadi Mizoram gi anemba mafam kya dasu ising thumbagi pau lakli. Manipura hokiba pung kunmari asida nauna miyoi nifumanga COVID-19 positive oibaga loinana apunba confirm case masing lising ani supna humphu yaukre. Kuntra marina discharge tawbaga loinana apunba discharge tawkibagi masingna lising amaga chamri tarani pan sukre. Chatruk ka nifuni thoina hojik active oiri. Recovery rate chada humphu nipan dasmik nipan ahumni leikidaba amata yaudri. Manipura COVID positive ki masing hengalakpagi mathakta Thoubal amadi Jiribam district ta travel history leitaba miyoi khara positive oirakpadagi state asida community transmission oirakpa yabagi akiba leirakpaga loinana mangzaunana checksin thorang lokhatpoina hayeng nungthil pung ani dagi August ki tang manga fauba numit 13 ni gi oina Manipur pumbada total lockdown lauthokre. Manipur gi CM N Birena chair logduna ngasi nungthil phamkiba state cabinet amadi COVID consultative meeting amada yamna kupna khana nainaraba matung hayeng haibadi July tang kulhumdoi dagi total lockdown thambagi wafamasi lauthokhibani. Lockdown manungda miyoi amata yumdagi mapan thokhandaba essential service singi oina komthokpa natana checksin thorang sing chapchana ngakna chatnanaba wafamsu yauri. Miyam tinba mafamda face mask uptabada lupachani fine oina loba amadi tangai fadaba thoram pangthokpada miyoi yankhaidagi hena tilamlabadi lupalising tara fine logani haiba wafamsu yauri. Cabinet meeting asina state asigi checksin thorang oi amadi health care phagat hanabagi thorang amoina khudakta Dr. Chama nurse marfutara amadi atai support staff daily wages system da thabak hapnabagi waripsu lokre. State asigi tokhai ba hospital singda COVID bed house lising amaga chani marfumapan leiriba asigi mathakta district kharada chaurakna phamung chonga muk thagadaba COVID care center khara hangdoknabagi warepsu lauki.
ngasi Manipur da COVID ki community transmission oirakpagi achouba maram ama oiriba Thobal district ta ngasi fawbada COVID positive oiba mioi chamaga kuntra taruk sukre district asida di lakliba July tang kuntaret fawba lockdown amadi curfew thambagi wafam su ngarangna laukthokrabani Chairagasida Manipur da ahanboina COVID na naduna sibagi pau ama oina Jiribam district ta Assam Rifles ki personnel ama leikhidre haiba pau adu yumfam yaudabani aranbani haina Jiri Development Organization JDO na ngasi sengdorakre JDO tanatana Manipur Sarkar gi maikaidagisu personnel asi Jiribam gi kadam tolada headquarter oiba kuntra tret suba Assam Rifles battalion gi personnel ni Assam gi Kasar district ki manungchana Poilapul da leiba company amada thabak tawduna leibani masakan na ngamlaktabadagi company asina Silchar Medical College Hospital da puduna layeng lingai July tang 18 da leikidabani miyoy asi Jiribam dagi natte haina sengdorakli Manipuri lon Assam gi Associate Official Language ofam thoi Assam gi Manipuri singna changshiliba imalon gi iho mapung phana sogatli haina All Manipur Students Union MSU gi Publicity and Information Secretary Lunpao Lufengna ngasi thadorokpa chirol amana khanghalakli COVID laichat kana sandoroklingai maraksida atopa state ki mioi khara Manipur changlakpa yanana ba ILP pass pibagi thabak hauraduna ngarangdagi ILP pass piba hokhiba si yaningde hairaduna masi laichat asibu kanglai pakta Pak Sanna Sandorokna ba sinba thong amani haina Indigenous Peoples Association of Kanglai Pak samna ipak na hairakre Manipur gi ningthau laisemba sana jawba yauna nauna karakhraba Rajya Sabha gi MP nifumanga ngasi Rajya Sabha gi chairperson M Venkaiah Naidu na wasak lokre Upper House ta ngasi ayuk wasak loba matamda ningthau laisemba sana jawbana nat ki oiba fizol setladuna lining thau sana mahi ibudhau pakhangba amadi Sri Govindaji yauna taibang mapup namaki mingthai sonduna imalonda wasakhi Panba yai ningthau laisemba sana jawba yauna MP singa lebagasigi Prime Minister Narendra Modi ga sakhangnabagi thoram amasu ngasi nungthil na New Delhi da pangthokhi thoram asida Manipur ningthau laisemba sana jawbagi maramda Prime Minister na matam sangna wa ngangladuna MP singda tahanki Handak chahigi Bosem, Kosem amadi CVSC na loba exam singda position lawrakpa loinana first division da lakpa maheroi singda Young United Club YUC Kwakaithil Moirangpurel na manamathum piduna ikai khumnakre ngasi Kwakaithil Moirangpurel Community Hall da pangthokiba thoramaduda Yumnam Ibohol na chief guest club ki president Khundrakpam Romesh amadi vice president Dr. TH Romina mathang sitna president amadi guest of honor oiki Thoramasida MFDC na Best Singer Award pikraba Rina Arambambusu manamathum piduna ikai khumnaba utki Assam amadi Manipur nathana awangnongpoki atai lemhoriba state singda haukiba pung kunmari asigi manungda hauzik oriba COVID ki fibam amuktang khangminasi Tripura da hauzik fawbada COVID-19 gi apunba confirm case masing 3,495 sukre Chamaga subna taretna discharge tawkhibaga loinana apunba discharge tawkhibagi masing 2,000 subna 1,300 sukre 1,000 marfutarana hauzik active oidi leikhidabagi masing 9 sukre Nagaland da nauna miyo 58 positive oibaga loinana apunba confirm case masing 1,000 marfutaret sukre Miyoi ama discharge tawbaga loinana apunba discharge tawkhibagi masingna 4 subna 2 yaukre Chamriga marfu mangana active oidi leikhidaba amata yaudri Mizoram da su haukiba pung kun mariya sida miyoi kun nauna positive oibaga loinana apunba confirm case masing 413 sukre miyoi tarama thoina discharge tawbaga loinana apunba discharge tawkhibagi masing 198 sukre 195 na active oidi leikhidaba amata yaudri Meghalaya da su nauna miyoi kunmari positive oibaga loinana apunba confirm case masing 413 sukre tare discharge tawkhibaga loinana apunba discharge tawkhibagi masingna 73 sukre chamriga 139 na hauzik active oidi leikhidaba mari sure amadi Arunachal Pradesh da su nauna miyoi 95 COVID-19 positive oibaga loinana apunba confirm case masing 400 ga 59 sukre Miyoi 19 na discharge tawbaga loinana apunba discharge tawkhibagi masing 300 ga subna 3 sukre 452 na hauzik active oidi leikhidaba 3 sukre
Arunachal Pradesh ki Trims Naharlagunna ngarang ihan hanboina COVID-19 positive oirabi mirolabi nupi amagi surgery togduna delivery case ama mai pakna pangthokre. Ahanba COVID ki OT case asida masama u pharaba angang nupa macha ama unakre. Antigen testa nongna pokpa angang asi COVID-19 negative oirakhi. Mama macha animaki hakchangi phibam phana lei hairi. Meghalaya da COVID laichata mityeng thamlaga state asigi health infrastructure hena chawkhat hanabagi damakta state asigi PHC amadi CHC chamaga marfu tarukta lupa crore humbudramanga thadanaba Meghalaya sarkarna ngasi warep lawkhre. Mizoram sarkarna state asigi tongan mafam singda sports school manga linkhatnabagi warep ngasi lawkhre. Amadi Tripurada BJP Pradesh ki Vice President Amadi MLA su oriba Rampada Jamatia amasung mahaki loinavi COVID-19 positive oire haibagi pau amalakli. Aroibada atopa pau singda. COVID pandemic na maram oiduna Bharat Sarkar na chahi asigi December tang kuntramathoi fauba leibaga sigi IT amadi BPO company singda yumdagi thabak sunabagi connectivity norm sing sangdokhankre. Panbayai office kadana yumdagi thabak subugi matam lakliba July gi tang kuntramathoi da loiragadabane. India da Rafale fighter jet Abu Dhabi fauduna Pyraklaga Lakliba July Kumapanda India da Thunglaraba Yari Cheragasida China su Makhatana Handu U Haiba Yada Bagaloina disengagement process ta Amuk Nohonana Jayet Nabakaya Thorakli Ladaki Pangong Hariba Mafam Asina Lebak Aniesigi Yet Nabagi Maram Oirakli Nakalamarobda MiG 29 su Awang Tamna Paishil Hankre Masit Taseng di Lan Gidamakta Yamna Chauna Sem Savani Haina Lonari Matosumna Indian Navy gi jet singsu Ladaki unkhatnariba mafam sing asida changshilakre. Handakta Ladaki aroibungam khayona changshilurabagi matung thorakpada ngariba leivaga sigi defense ministry Rajnath Singh na achoba pauzil ama piraduna Indian lanmi singda robust response ki damakta sem saduna leiro hairakre. Cheragasida Americanasu India bu sogoladuna China gi mathakta nganglakre Chinese army PLA na mai chubadagi LAC gi unkhatnaba adu haurakibani hairaduna China gi mayokta vaccine amadi drug ki thorangsing hurali hainasu maral sirakli aduda sunatana vaccine hack tawi haibagi maral su sirakre. Chinese hacker anisu Americana identify tawkre hairakli Nakalamaromda Trump na Indiana COVID ki mayokta changshiliba lanjang asi thagat kibaga loinana testing tawbada USA gi mathangda India ni hairaduna USA na million yankai test tawbada Indiana million taranithoi test tawisu hairakre. COVID pandemic marakta tangai fadana marks nagadabani haiba SOP asigi mayokta dukan singda tangai fadana marks upkadabani haiba Britain sarkar na thokiba order amagi mayokta I will not be marks haiba kholaw lauraduna Britain miyamna protest tawrakre. Coronavirus sandokpa thingbada lockdown asi yamnamak kanaba khutlaini haina AIMS Delhi gi director Dr. Randip Guleriana ngasi haikre. Dedicated COVID hospital sing linkhat payauna lebaga sigi health infrastructure mapangal kankhathanbada lockdown na yamna chauna mating oisu hairi. Delhi gi health mantri na Delhi da COVID-19 community transmission oire lauthokibagaloina Delhi da lairiba apunba misingi saruk mari thokpagi amadi laichat asina nare haikre. Delhi da tha khudingi sero survey tawba horagani hainasu lauthokre. National Green Tribunal na COVID West haibadi COVID ki lemho khak sing asi hakchangi oina yamnamak kiningai ni haikibaga loinana masina laichat asi amuk hanna sandorokpa yabagi akiba lei maramaduna COVID West sing mafam chana tokhaina thamnanabasu khanghankre. Delhi University na makhogi program khudimak online test tawragani lauthokre. University asina entrance test lakliba September gi tang 6 tagina 13 fawbagi manungda tawba yabagi oithokpa lei hairakli. Glenmark na Favipiravir gi human trial result lauthokhibaga loinana hidaga sina COVID anabasing phahanba ngami haina claim tawrakli. Hidaga sina COVID ki mild dagi horaga moderate anabasingda layengki matosumna phase 3 clinical trial mapungphana loishanba ngambaga loinana numit humni da chada nifu clinical cure tawba ngamki aduga marini suba numitana chada humphuma 9.9 clinical cure tawba ngami haina na hongnana claim tawrakli.
राजस्थान की राजनीति की लांदा गेहलोत अमदी पायलट की मुकनबा सुप्रीम कोर्ट यौरक्ले स्पीकर की हक मतपीरे हाइबगी वाकट अमसुंग हाई कोर्ट की ऑर्डर की मायोक्ता सुप्रीम कोर्ट तमना लान असी यौरक्ले पायलट कैंपना सुप्रीम कोर्ट केवियट फाइल तौखी मतोसुमना राजस्थान हाई कोर्ट की गेहलोत अमदी पायलट की लान सुप्रीम कोर्ट ngасidi होंदोरक्ले तौबगिदी मसिना पायलट रिलीफ खर पीबनी हाइना राजनीति सर्कल खरना ngangnari इंडिया दा हौजिक फावदा नौना कोविड-19 की पॉजिटिव केस लिसिंग निफुनिथोइगा चट्रुक तराहुमदोई फंख्रे मसी हौजिक फावदा लेबाग असिगी ओइना नोंबदा फंगबा ख्वाइदिगी वांगबा केस मसिंगने मसिदा असम याउना स्टेट मंगागी रिपोर्ट वाटलिबने मरमदुना ngasi अथेंगबदा पॉजिटिव केस लिसिंग निफुमरी हेलबा यारी टोटल कन्फर्म केस मसिंग इंडिया दा हौजिक फावदा लाख 13.3 यौख्रे टोटल एक्टिव केस ना लाख 4.2 नि रिकवरी ना लाख 3.9 नि लेखिदबगी मसिंग लिसिंग 19 गा चनिपान मरफु मंगा सुख्रे ngasi gi oina हौजिक फावदा लेखिदबगी मसिंग लिसिंग अमगा चामगा कुन्नी मालेम की थाकता यंगनबदसु ngasi gi oina ख्वाइदगी पॉजिटिव केस फंगबा अमदी सीवगी मसिंगदा इंडियाना मकोकता चेली इंडियाना मालेम की थाकता कोविड न ख्वाइदगी सोकपा लेबाक सिंगी मनुंगदा अहुम सुबदा अदुमक लेरिबने अहानबदा यूएसए नि अनि सुबदा ब्राजील नि ngasi gi oina di Arambai न्यूज़ गुवाहाटी दा मणिपुरी पाउ संदोकचबा मतंग अस्त लोइसनजबगा लोइनना अमुका सुहन्ना खुरुमजरी।